पाउसे युमफम मरुब पाउ खरा अपडेट तौजरी निंगथौ लैसेम्बा सनाजाउबा याउना मिoi kayana saruk yaduna Koubru ching kaduna khurumkhre umaglai kanbalup ukal kanglaipak kanbalup KKL amasung kanglaipak youth organization ahum asoba thaudang lauduna Manipur gi ningthau oibada natana rajya sabha ki MP su oiriba ningthau laisemba Sanajaoba Yaona masing jamlaba mioi kya galoina ngasi Koubru laifamlenda chatur lai khurumba gi thoram pangthokre ngase ayupung taruk tagi miyamgi Koubru lai khurumba gi khongsat ado Imphal dagi lamtharga ningthau masabuk yauna Koubru laifamlen tana miyamga loinana chaduna Koubru laifamlen ta lai khurumbaduna irat thongni ki thoramsu pangthoke saruk yagiba miyosina inat ki oiba lai tin khurumbada chela chanaba asengba phejol setuna Koubru chingthakta kaduna ipa Koubru khurumjage ngasigi Koubru ipa khurumbagi thoram asika mari lenana ningthau Leisemba Sanajobana pamisingna hangba wahangi pakum piraduna phongtokhibadi ibudaugi khubamda laining laison taunana bagidamba Koubru kaba hobane kanagumba gamdaba kangbuna ibudau khurumlaga anbasu yaure lai khurumba asida kanagumba jati kanglup amada phataba wakhal khalak lakpanate aige ningthauna lamdam asida lemidariba kanglup singda makathana phongtokhibadi maina wai tangna sam haiba thaina dagi chatnadun laklaba Koubru kadun lai khurumba haibase midai gide tatnaba thanaba yadraba thoram amane handa Koubru gi matangda thokhaningda thoktok thokhiba adu matungda amuk hana thoktanaba suningthauna apel tawke loinara lamdam asida leiriba purup kanglup singnungsi chana laiminase kanglup amana kanglup amagi saunana amadi mangnana thabak tawgemse amana amaga nungsina laibana khwaidagi apaba thawongne ngasi lai khurumba laklibase good will mission amane khongjana sine myam punna wakhal taminaduna amaga tengbangnaduna amadoina afaba thabak pangthokpa ngami aibadu takpane handa Koubru gi matangda thokiba thawdok laibak thibane wakhal thenba mioi kharana sathaba thawongni haina lause kanglup amaga gi lining lizat chanalon chat punna khangminase kanglup amagi thamoi sokba thabak tawgumse apunba chokhatpa Manipur oinaba honaminasi haike nagalamoromda hayengdagi ima kaithel sing numit tarane thingjillagadore dukan sing rotation naina thong angangadore State Disaster Management Authority ki State Executive Committee ki in charge chairperson oibada natana in charge chief secretary oina thawpuriba MS khanangasi order ama thoktuna Housing Manipur COVID-19 laisatna positive oiba mioi gi masing nongma hengalakliba asidagi section thorangi thapu lokhatpa oina hayengdagi numit tarani khwairamban ima kaithel thingjin gadore order asigi matungina numit tarani kaithel phamba thinggadoriba asi ima kaithel ahum amadi temporary market su jaure masidanatana thangal kaithel pauna kaithel amadi bazar manungda leiriba dukan sing nongmada dukan ani kanaraga thong hangan gadore rotation naina thong hangan bagi thabu paikhat gadore hayengdagi hauna dukan number 14 amadi 7 na singba mathangi nabita dukan number 25 amadi 8 na singba amsung ahum 7 nabita dukan number 36 amadi 9 na singba angdana Pot-Chei jolanduna mi punbagi chang anthana bathaba paikhat kadore pauna bazar gi manung chana lairiba masajid road tasu wholesale amsung grocery shop nongbada dukan ani kanarga thong angan gane hayengdagi hauna masjid ta leiba dukan number 147 na singba ani 7 nabita dukan number 258 na singba ahum 7 nabita dukan number 369 na singba hangdona lei Pot-Chei jon gane ngari gali dasu hayengdagi dukan ani kanarga thong angan gadore hayeng hanggadoriba dukan number sing adudi dukan number 147 na singba mathangi nabita 258 na singba ahum suba nabita dukan number 369 na singba angane order asigi matungina passenger puthok pusin tawriba public transport vehicle singkhuda moina bus winger van magic van auto rickshaw e-rickshaw na singbada passenger tangkhaidagi hena puba yaroi passenger check face mask na singba uptana gari tongba yaroi hariba hukum asi district sing dasu ngana chanaba district magistrate amade district police ki makok thongba SP sing na thabak oina lakhona basu khangale loinana hayengdagi hauna temporary market jauna ima kaithel numit tarani phamba thingadoriba amade dukan sing rotation naina thong hangadoriba aside Imphal West Deputy Commissioner amade Imphal West ki SP na su lokhat pa yapa thabak sing lokhana ba khangale amaromda fresh na fangba paugi matung inadi bazar manung da leiriba dukan amana sayolamada ahumlak thong hangduna Pot-Chei jonbagi matam phangan gane aduga dukan pareng sinda dukan ani kanaraga thong hangalaga Pot-Chei jonbagi thabak chathagane masigi damakta ngasi city police inspector OC Sudena Lusingba police team amana thong hangadorba dukan sing adu khandoklaka marking tawbagi khongjang chu chathakare aire Maragasida COVID-19 dagi ngak thoknaba doctor amadi nurse singna asoba thaudang launaba CM na apel tawre Hauzik oriba COVID-19 laisat ki anisuba web asit thengnaba honabada Manipur leiriba ana lehingi thabak toriba doctor amadi nurse singna
mangjin thana chongthoktuna laichet asidagi ngakthoknaba honabada asobu thakdak loknaba honabi aina chief minister gi Facebook ki khuthangda phongdorakle CM na Facebook ki khuthangda phongdoraklibu wafam ki matung inade lamdam asigi doctor amasung nurse na kathok pana mang thaduna ana laying thabak tawduna lakle loina na para medical staff sing abri Manipur ki tongan ba ana laying sing na posting tariba doctor nursing para medical staff sing na su laichet asi thengna ba honabada ana laying ki thabak sing thamoi sing na pangthok pinaba khangale Hiramasigi matang da district singi oina lairiba chief medical officer CMO singnasu amuka hena asobu thawdang logduna laijat asidagi ngakthoknabu khonabada matam ki ana laingi thawdang mapung phana longnaba amade makhoi gi maikaidagi sarkar gi mafam dagi pable pa mateng sigi ipau matam chana khangalaknabu su aire atop pau amadana jengang pokpi reserve forest da hoba usal pambi sing lamai tharaba matung da pak sanna yantatuna ulalonbagi thabak jataduna laire Manipur Sarkar ki Forest Department lamdam asegi umang sing ngaksen bagi thabak mapung phana pangthok pangamdre Imphal mayol dagi haidokiba khara lapa mafam da leiriba reserve forest kaya da lamai thaduna niam lana u jantatuna mioi kharan u lalon bagi thabak chathabada Forest Department na ain gi oiba thabak lokotuna umang ngaksen bangamdre Kanglai Paki Mairana Imphal East District Thawal District amadi Ukrul District tainaba mafam da leiriba jengang pokpi reserve forest asigi hausi wariba phibam aktheng na chatuna yengsenke Madhuda Reserve Forest asida mapung phadriba usal pambi sing haukiba singmai gi saruk sing lamai thadoklaga usal pambi kaya janthatlaga chingkhong da paidona thamlaga niam lana ula lonbagi thabak chatharamba thengnarakhe Jangang Pokpi Reserve Forest ki saruk da aurib usal pambi ayam balamai thadok padagi makhong gi saruk da tangdun leipa thengnarakhe mapung phadriba usal pambi sing adu paktakna da janthatpagi thabak chathabada nadana chingmai gi saruk da niam lana leibak lauthokibai khudam su phangkhe Makha tarakba atopa pau amadana Pung Nifugani ki Manipur Bandh miyamgi Punsida Chaona akaiba thokhnkhre Manipur da leiriba panchayati raj institution ki member singna makhoi gi dabi kya tanduna Ngarang Ahingdagi auna Pung Nifugani ki Manipur pumba ban kaukibadagi Manipur miyamgi mausagi Punsida jamna Chaona akaiba thokhnkhre panchayati raj institution singna Pung Nifugani ki Manipur Bandh laukthokna sarkar da taliba dabi asi sarkar na 15 suba finance commission ki installment pithogo Panchayat ki Pansing amadi engineering ki khusuman pithoku aiduna jila parishad pradhan member amadi job card holders in Pung Nifugani ki Manipur Bandh ki khongjang asi sangchin khebane banasina marbu oiduna ngasi Manipur gi tongan ba mafam da leiriba panchayati raj institution ki member sing aibadi jila parishad pradhan member amadi job card holders in asobu thawdang logduna Manipur gi mafam kya da lambi thingba gi khongjang changchen khe maduna miyamna gari chathok chachin tawba yadabadagi yamna chauna awapa mayukna khe Laloliti ki thabak phawba lepnake banda sina khwaidagi hena asoba sabu piriba ase Imphal West amasung Imphal East ki mafamdana ayamba oike ban chawgat pasingna chawumbung khurai nandaipam leikai lamlai salanthong paurabi waiton pangai khongampat kongbra singbada lambi thingba ki thabak chathake Marwena National Highway 39 thingba ki thabak sanction ke lambi chatpasinga ban chawgat pasinga jamna chauna mukna ba thawto khara suthoke Imphal West ki mai lambi ki sarukta mongchangai school larik mapada amade Atai lambi ki saruk kya da ban chawgat pasing thokta lambi thengke police na lambi thing basing tak thok pagi thabak chathake atop pau amadasu Pot-Chei mamal henna yonba thingo COVID-19 pandemic second wave na parp oirga lamdam masida khundariba nongmagi suraga talaga chajaba praja singna matam changna awaba saitheng dang tu dalak laki talak asida lamdam masida su COVID-19 ki positive oiba mi ki masing engalak padage government na laichat asi thengna da tongan ba pambai kya puthok tu pak channa sandorakta ba frontline workers sing chawna khonaduna awa saitheng asi kharamakai kongna ba khonare Laibaki luraba tanja asida karbar tawriba businessmen singna Pot-Chei ki mamal khamtheng na wangna engalak par nongmagi suraga talaga chajaba senmi singdadi masina puba thangba ngamloidaba chaitheng ama pire mipum khudimakna jamna wana pandemic COVID-19 ki saitheng khangge talak asida karbar wala sing dukan phamli sil inaw sin mamal henna jon basi khudak ke to kadabane loina da dukan phambi ri singna dukan mamang da pot ki mamal choidana thet kadabane aina Manipur Muslim Welfare Organization na thokpa cherola bada phongdorakle Maragasi da Curfew singnaba Nupi ahum phare Thawal district ta COVID-19 mayuknaba ngamlaba curfew enforce toriba police officer da man handling aduga COVID-19 protocol thugaiba lilong aino makhongdagi ngarang na bidang da phare police ki pau matung ina faraba mioi ahum adudi MD Rasid sahi kunkani thoi apakpa laikhidraba MD Zaw Ali Ibema Sajida Begum sahinifu bapuraba laikhidraba MD Khomai amadi MD Imam sahi kun taret apokpa MD Ibosani haire aroiba the content sing asigi maru oiba pau khara asi pau tamjariba Manipur local news YouTube channel amadi Facebook page asidagi yangbir bupna mak pathaga chari channel asina thomda kanarabadi
subscribe tawbidribasana subscribe tawbiramo loinana like and share tawbusu kawbiganu punamukpo amukan thagajari